Chahi ani pharaklaba Manipur gi Irang Asida Center Amasung State Leingakna Loukhiba Thoudang sing hangatna Yenglubada Ningba kainingai haina MPCC ki President MLA K Meghachandra na phongdorakli kumja ing singnishum na kulhumdoi gi me ahumdagi thorakhiba Manipur gi Irang asing hayeng chahi ani mapung phabaga mari lenyana MLA K Meghachandra na New Delhi dagi video gi khutangda press thadorpa warol amada wafam ase phongdorakpane MLA K Meghachandra gi warol aduna hai Manipur thokliba Irang ase hayeng di chahi ani mapung faragani Irang Asida maram oiraga mayum thadokuna tonga relief camp da changjafum lawriba IDP singi awaba punsi marilasu hayengdi chahi ani surakane haukiba chahi ani asida Manipur gi Irang ase loisinaba center na masak thokpa khongthang amata lokhatpa udre haujuk fawbada free movement thamba ngamdabagi mathakta mahusagi phibamda hanjilaknaba center gi matik chaba thorang amata lokhalapa leitre Irang asina maram oiraga Manipur president ru thamlabasu ngasi fawbada ahongba amata ude hiram khudimakta awa chaitheng mayoknare BJP na luchingba Leingakna sinam yamda hingbagi mahau piba ngamdan leire Irang asina maram oiraga imung khudingmakki semilon sokpada natana state asigi semilon desu ajoba chaitheng piribane lairik haiba naha sing thabak phongdabagi awaba amasu chawna mayoknaraga chatle asuk phibam choklaba asida miyamda peningai oiba thorang amata center na lokhalakpagi mami tade hauzik oiriba Manipur gi phibam asida BJP na luchingba Leingak asida thajaningai leitre maram aduna lamdam asida khundaminariba furup sing mahusagum nungsi chanana leminanaba aikoi khudimak na honaminase security force sizinaraga Irang asigi warushin purakpa ngamloi aikoi isana santigi lambi thijaba natana atai lambi leiraktre state asida miyam gi Leingak leina Irang asigi warushin purakpa ngamkhidaba ude BJP na sanaba political gi lilani haina MLA K Meghachandra na makhata na phongdokhe Masi ekona minority akoi mayam singsi namthar na thamaba census ta fazana magi data sing puthok pidragadi ekona madugi facility do watna dum lai kitabdo Rahul ji gi yamna kuina talaba demand si masi mapung harani haibaja satawre maramdi mana demand tawsi sarkar na jukhange adagi mana serious oiba samvidhana piba provision amani haiba sisu realize tawre aduna masida anauba India ama adagi den anauba akoigi paradigm si anauba policy train sida masigi minority gi facilities ji phangbu matamda India as a whole akoigi aphangba khara khara phangba du nataba phangdabal byam lei byam sisu pulap akoi phangminabi tanja do Rahul ji gi asigumba ka census tawdabani haibasi masina achauba awonba makanaba ma porkani haibasi gi aset pathajaba akoi Congress party na thami amasung Rahul Gandhi ji bu mahakki asigumba hotnaba amasung magi voice masi miyam gini amasung masi thagachaba phongdu